मालेम की तोंगान तोंगान बा मफम सिंगदा लेरिबा सक्सु लोल नाट सनबी लाइनिंग लाइसोल खेनबा मियोय फुरुप मयाम असिगी हौरकफमसु तोंगान तोंगाली असिगुम्बा मानदबा मियोय कया असिगी सक्सा युथक फिजे सक्सासु खेने लैनबा युम खुजु खुलाई सेने इनबा फिरोल चिंजाक सिजिनरंबा पोलम वारी सिंगबुल सयेक सैदा मानबा खरे यावजरबसु अयाम्बना मानदे मसी मियोय सिंग अदुना लेरिबा मफम दुगा सुनना सेम साबदगिनी असाबा लमदा लैबा मिसिंगना तगोम तगोमबा फिरोल अवांगबा युम थोंग थोंनाव मसिंग यामना अमसुंग सावना पानबा अयिंगबा लमदा लैबा मिसिंगना अथाबा फिरोल थोंग थोंनाव पिकना अमदी मसिंग हंतना पानबा अनेम युम साबा असिना सिंगबनी ngalingay matamda lambi thong phatabana mafam amaga atopa mafam amaga satok sasin amadi I pau phaunaba watpana mafam amagi sanabi phijet saksa atopa mafam amada matau tambagi khudong saba suleiramde adubu matamgi matung ina miyoibana khunai lingduna panba horakpadagi ahongba kaya lagle hanna season naramba polam sanabi phijet saksa kaya hena khudong sagadaba mawngda semdok sadokpa atopadagi matau tamba hore Haujikti Lady Bayum, Pijet Saksa, Lining Lysol, Sanabi Yanglaga, Irai Lina, Mui Kanglup Amabu, Masak Kangdopangam Latre. Kanglup Amaga, Hiram Kara the Kenabanatana, Iman the Manabagum Taure. Samna Hirabada, Male Masi, Asoba Imung Amaga, Pankak Oire. Manabakaya Asinamaram Oiduna, Mui Kanglukaya Amadi, Makoi Kadai the Gihore, Karamba Kanglup no Haina, Kangbada, Araibama Oidre. Horapam Tibada, Araibam Oidre, Aduna. Miyoi Kanglup Pudingmak Magi Horakpam, Line Kangnaba, Sanabi, Sakta Mamadi, Atai Kudam Kaya, Lengdana Tamba, Matautare. Wakalo Nasida, International Council for Monument and Sites, Samna, ICOMOS na, Haukiba, Lisingama Samapan Humpumarida, Venice Charter Haina Kangnakiba, International Charter on the Conservation and Restoration of Monument and Sites Ki Pandamda, Lisingama Samapan Maripuni Toidigi, Sahi Kudingi April Tarani Panda, Tongan Batimda, World Heritage Day Thorum Pantutuna Lagli. Saliba Sahi Asigi Timna, Heritage Senses Hibasani. Mamang Sahina, Heritage and Climate Hibatim the Toromasi Pantoki. World Heritage Convention ki matungina, Heritage Hibadi, Pari Puri Digi Laser Glaba, Lan Asi, Narki Oiba Amasung Mahusagi Oiba, Haina, Makal Ani Tonale. Cultural Heritage da tangible Amasung intangible Haina Amuk Sukhaidui. Yum Kai, Laisang, Ningsing Kubam, Lyric, Art, Kutsa Haibegi Polam Sing Asina tangible Aduga, Sintang Wari, Lol, Sanabi Amadi Gyan Loksingna, intangible heritage gi Manung Sali. Natural heritage na landscape amasung biodiversity na lepi, asumna. Ipa ipusingi haktak tagi laser klaba ikoigi lengdrabal lansing asi, mangkidanaba ngaksen bahibasi, hauziki mirol gi taupataraba thudang oire. Maramdi, manglapsad amasung tunglamsad ani asi, ikoigi natki lan asina thuong oina samduna, ngasigi kunai asi semlibani. Manipurda ningthau palingegi matamda konungi akoibada thangapa tauduna thamba asi khanopuk Asiagi ningthau palamba ayamba lebak singda su thengnei. Sinjak tasu pamna sanaba polam kya lady. Manaba sanabi kunai gi thoda wathok kya lady. Aikhoigi khunung isaiga Vietnam da sangnariba ariba isai singa sayhek saida manaba yumlei kaire amadi lawu singwa amadi atei khutsa haibigi lamda manaba kya yauri. Masi matamgi matung ina saro maruna ba yorokpa satok sasin toirek padagi amana amadagi matau tamba oiramadi yai haibabu sahi kayagi mamangdagi asiguma manaba kaya lerpana hiram amada natraga hiram amada khanongpok Asiagi leibak singa Manipurga marwaina maitei singa nangnaba mari leinari haibadu tai Miyoi Kanglup amagi narki oiba lengdraba lan haibasigi sab saba mama leite yamna wangi amadi masigi topa saktam lei adubu Asigumba mangfadraba lan asi ngasigi mirol na khangna natraga khangdana semdok sadokpa masak hongana bo honaraglabadi tungi mirol na masagi horokpam thibada araiba oiroi Sagnairaba political activist Marcus Garvey gi matungina masagi haukiba puwari horakpham amadi nat khangdaba misak adudi mara yaudaba upal gumbani aduna UNESCO na malemgi oina tongan bamafam ningsing khudam natki oiba thorom sing cultural heritage ki list ta haptuna madubu ngak sena bhonaduna lagli Manipur ge North Sankirtan asi lisingani tarahom doida intangible cultural heritage gi representative list ta haptuna thamkhre aduga UNESCO gi representative list ta yaudраbasu lai harawa haikru hidongba thabal songba mera hau songmana singba asisu aikhoi gi cultural heritage ga mari lena ba thorom sing oibana makhoi gi saktam ngakna ba hona ba haibasi yamna maru oi Masida sunatana Kangla Govindaji Temple, Khongjong War Memorial, Maibam Lokpa Singh, INA Complex Moirang, Sekta Archaeological Living Museum, Kangkhoi Mangsor Cave,
इम्फाल वार सिमिट्रीना चिंग मफमसिंगसु मालेमगी अतई मफमसिंगदा लेरिबा कयादगी टॉप टॉपा मसागे सक्तम लेबा ngaktani पोलमसिंग असिना मणिपुरबु मालेमदा मसक ताकपा ngamgadoribani aduna ngasi world heritage day na lakpa asida aikhoida aikhoigi horokpham masak takpa yaba polam thabak thoram chanabi kaya asi ngak senaba phirep laurasi